Siana Terrorism Thengnanabagi Pandamda Punna Lan Oiraiminakhre Terrorism Thengnabada Asanba Mityeng Thamduna Myanmar amasung Russiagi lanmisingna Punna Lan Oiraiminakhre Leibak anigi lanmisingna Myanmargi konung Nepitoda tha asigi taruktagi Tarataret fawba chathaduna lan Oiraikhiba aduda Myanmar lengaki mayokta lan horiba ekni Riven Singda Mipaiba Pohale Hairi Lan Oiraikiba Aduda Anauba Amadi Matamga Chunaraba Kulai Singh Technology Singi Maramda Kupna Nainakiba Galoinana Lanfamda Yeknaba Singbu Maithiba Pinabagi Lalong Kayasu Pangthoki Hairi Political Amasung Military Analysis Singna Thamlakiba Warolda Russiaga Loinana Myanmar gi Lanmi Punna Lan Oiraiminakhre adu Myanmar Lanmi gi Tungi Lalongda Ahongba Laknaba amasung Lengaki Mayokta Lan Horiba Electronic Riven Singi Mayokta Akanba Thaba Paikhatnabagi Asanba Mityeng Dani Hairi Civil Disobedience Movement Saruk Yariba Hanagi Myanmar Hutagi Official Captain Jin Yauna Leibak Anigi Punna Lan Oiraiminariba Asidagi Seksinanaba Lengaki Mayokta Lan Horiba Ekni Riven Singna Makhoigi Lalong Hongdokpa Mathoktai amasung Myanmar gi Lengaki Mayokta Lan Soknabada Hena Khudong Chanabagi Damak Matamga Chunaraba Lanmi gi Technology Singi Mapangal Kankhathanabagi Tangai Fadaba adu lei hairi Nakal amaromda Myanmar Army Ekni Riven Singi Mathakta akan balanda chatharakpadagi san amasung kereni ngamkhaida leiba longmi singda makhoigi labuk singda thabak suba chatpa ngamdabaga loinana lau panba ngamdre hairi kungi nong laklabasu san amasung kereni ngamkhaida leiriba khungang sing asi conflict zone Maya nakna leibaga loinana labuk singda matam-matamgi mahei marong thaba ngamdre hairi Myanmar ranmina nongthaktagi landa chatharakpada drone sizinaduna lengaki mayokta lan hauriba singi leifam khangdoknaba hotnarakpa amasung paring naina bom pokhai halakpa asina khunja singna makhoigi labuk singda chatuna thabak subada akiba poknare hairi